Paksada impam uiba maru uiba pau khara update tawjari. Fauda nafi hidak kapsilamba ahum phare. Moirang police station na konba tronglaw bi tera khongsang bi GP gi marung chana laiba. Khodiek bi lai maram mamangi khombrom laukol da laiba tronglaw bi makhalai kai dagi ahong sangbam tonsana ko ba mioi amagi law marak amada. Nafi hidak sajintuna fau waktak na manghal lambada chenava mioi hom village volunteers force moirang na ngasi faraba matungda. Mayra pai bisinda sinarba matungda marang police da amok sinakre. Faraba mioi ahmadu di tronglaw bi makha pairimbam Lairakdagi irengbam bimol Elias Babu Sayumpo. Tera khongsang bi mamang lekai dagi huidrom heramani sai kuntraga manga apok palai kitraba ice ahongzau amasong. Kodek bi mamang dagi lefrakpam mohin sai yangkai gumdoi apok palai kitraba elzau bane. Tronglaw bi pairimbam lairakdagi irengbam bimol na sinduna heramani amasong mohinbo lufa chamanga sama piduna deklaga nafi hidak sing kapan gibane. Nafi hidak janggal kating amasong pamsing bemol na makoy ani da pira matung da namidang da hidak kap kibani. Tabagasi taudringa da makoy ani heramani amasong muhinna kaya yaning trapasun isagi mayay na may paisa kharap pirak badu da fangthagito na tabagasi bang thokibani hana faraba miusing asida wuhang pahong tawbada khang bangam lehari. Makoy hom bapana na puhona bada asoba tawdang laukiba village volunteers force moirangi moirangthem somorjin nahay ahokiba nabid amma ani asida Kodek bi lai maramamang talaiva laufam amada nafi hidak kaptuna fau kaya mangalam lehaiba pau viral orak padagi sena riba miyoising fana nafa village volunteer force moirangi volunteers na akan bamong da thijin ke madudai haramani amasung muhin senai khangmadagi makhoi ini hana fagalaba matungda khwaidagi maru eba thabak asiba pangthok na hona bada sel piduna deklam liba mastermind oirba irengba bimol phagat pangam kibani aduna makhata fo ain goi batabak laukuna na fo faraba mioi ahum asi maira pai bisinda sinaraba matungda moirang police da amuk sinaki bani hari panbaya bari tronglaw bi makha laikai dagi ahong sangbam tonchana gi lauk marak amma khodek bi laimran pamang te leiwa kovam laukon da leiriwa asla na menini umni gi mamang da tonsana na law yang bachal ubada pausing chatpa ngamdawa ngamdana maram ngang sinduna leiramba theng na kibani ahong sangbam tonsana amasung lauda na fi hidak kapsin bada maruwena chenare be irengbam bimol masen mabaini hari panbaja bade handaki sahi asla chingkhong chingya tha level boxing laukumba chatpada namai kapsilak pa amadi kungi nomong ta tabada maram oitun yamna wana hon aduna lau pala khibani lau panbazu toina namai kapsilak pambaragda security force na ngak silak yamna wana falak baga loina na housing lau lok pagi matam jaw silak ba asla su chingkhong chingya tha lewa laufam sinde security force na ngak silak lau lok ba haunarabani Nakalamarom imung amagi miyoy mga kor na belda thadok na nabakhangan kre. Sahiya sige April kun ganit hoy ki ayuk da thangbayban hizam dawan laikai da mauna ama sikiba thawdo ka mari laina napi adugi mapuroy ba yauna. Imung gi miyoy mga makoy gi mathaw taba fiar won amasung security da holaga belda thadok na basib judicial magistrate Imphal West na ngasi order pikre. Kesa sige mari laina na makoy gi mathak da mari laina ba ay wona sarsit Pisilakta pa masung judicial custody da leifam thok ba namit chama kun ki matam chuduna belda thadok pinab akwes ni haiba miyoy sing asna fal tawrakiba citizen sing gi hearing chatharaba matungda ko na belda thadok na ba order pi kibani makhoi gi mathau taba piar bon amasung seuti taholaga belda thadok na ba ko na order pi kraba akwes ni haiba miyoy sing adudi laikidraba mauna adugi mapura ba laisram roki magi roki mapa laisram tomba Mama El Asobi Mase Sarita amasung masegi masa bhumika ni miyoy sing case ki awara korok pa matam da lakadabani amasung makoy ko na masalak na dapat matam leblak pa matam da lakadabani makoy na prosecution witnessing evidencing mangan pa yaroy masung court ki mangjong na ba aya ba jawdan state thadok lagasat ba yaroy haiwa condition sing ko na thamke Amaronda case si kamari lena interim bail da lerak pa laisram roki ki mase omida mahak interim bail ki matam loiduna court surrender tawra khrem masung ngase judicial custody jail da thajin kre sair besi kamari lena na miyam gi mifam pang thokre warip kya logre driver amabu koki gi pot lawwa lakpani haiba ki damak hat pa yaring de pungni fu ganifan ki manung da asumba well fangalu rafi khan Imphal East Takhil Khulda nupi ani na sallaw rosi hana nek tuna pora khiba driver ani yamna tamthina fubuda asoka pannang pagaloina na thawdok atuna maram moiraga laikhidraba sahir Elias sana laikhidaba du akan babongda yaning da bafongdok nagre misi aduga mari lena na ngasi kyadegaw commodity holder miyam ki oiwa asoba mifam ama pangthok tuna warep kya lawkre warep singa dudi laikhidraba
Sahir ki mihat jenaba sing pung nifu kanipan ki manung da putokan ba Messi aduga mari leina sem ki ba JAC na logba warep thabak da ondok driba wa asi bhag sang logdaba Sahir ga samina ki ba mioi sing tamthina furaki ba atugi damak police na su moto case lokat pidaba madi mara leiba mioi sing pagat pidaba mathau masak khang daba police ki madak da action lokat kadabani Messi adu CBI natragane NIA da thigat han gadabani Messi adu yaning daba fongdok wa masung justice pangana na pakidamak manipur pumbada wakat mifam sathaba JAC na sangchila pagkhongjang khudimakta saruk yaminaba haibasini Amarom da Messi aduga mari lena ngasi Manipur Press Club da paugi mifam ama pangthoki mifam aduda JAC convener Poya Mayum MD Rafi Khan fongdoki bada chalifa tha asigi taraga mapanda tamthina furakpadagi leikiraba Sahir Alai Sanagi Messi da chenaba sing pungni phugani pan gi manungda puthoktuna asumba well sathagadabani Sangom Jumbam Sahir isam chamba driver ni mahakposal laurusi haina mitei pangalda mayum panduna leirabi takhel ningol ibemcha Alai Serabanu amadi magi manau nupi kuki nuwa amada mayum panbi Victoria na driver ani niektuna pokhibani makoibo kuki gi pot punana pohonai haiduna tamthina furaba matung laikan naduna leirakhibani adu moidamak Sahir di laikan aphangamtana laikhidre thaudoga dugi damak chap java case laukut kadabani mara leibasing pungni phugani pan gi manungda puthokadabani JAC gi wafam laikakna thabakda onthokani haibagi thajaba pidrifawa asi bhagsak lauroi lamdam asigi civil society organization ki mateng lawduna akanba khongjang jangsin gani haiki nakala maromda puraga ondoklamba condemn tawi marale basing jarak bio Muhammad Akil Ahmad po mahaki apokpagi mamangda minungsi amata yaudana tamthina fuduna hondoklamba bo akanba mongda condemn tawga loinana thaudok asida senari bamioi khudimak ain gi oiba thabak laukutuna jarak fanganana ba law enforcing agency singi miyang sing chalagli Social Development Association SDA gi Zerola Manhai Association asina leiba Lilong uku gi marung dalaiba Muhammad Akil Ahmad amadi mahagi apokpa Haji Tahir Ali mapa masana tha asigi taraga darib ki uktar rims hostanda Haji Tahir Ali masagi anava layang bazat pada masano pi lawba mahagi mayanufa Lilong Turel Anbi owag dhong matakta leiba Azi Muhammad Karimuddin na lusingba masakhang daba mioi kharaga luinada rims hostel gi gate mayada hanana ngai duna leiram laba matungda Muhammad Akil Ahmad pu makoina purakba Mahendra Jipta phaduna puraga leimakhong kanto sabam leikaida puraga Muhammad Akil Ahmad pu mahaki apokpagi mamangda minungsi amata yaudana tamthina furaga hondok lamba thawong association asna kanba mongda condemn tawi haire Si Minister Biren gi wafum IDLF kuki NP na yaning daba phongdorakre Si Minister N. Biren Singh na ikui dana mahakna National Platform amada pikhiba interview amada haujik state asida thokliba irangasi ain kaina sanglakba tribal section kharana sahi amagi mamangda thaurang tawramle haigibadu kuki jogi body oiriba IDLF amasung kuki NP Manipurna yaning daba phongdokre IDLF Indigenous Tribal Leaders Forum gi Serola Manhai thokliba irangasi gi matangda Si Minister N. Biren Singh na oidaba ngangle Mana fongdokli bo wafam madu kuki jo miyamna thengnariba awaba khudimak asigi mayokdani irang asna mi kaya gi punsi mangkhre mi kaya lansina khre masung hingnana balambi punabang bangkhre thokliba irang asi tribal miyamna sahi amagi mamangta thorang tawrabani hairabadi irang asi tholokpa matamda kuki jogi lamsingda maitei singi punsi mangkidabagi maram karino amaramda kuki jogi mi kaya infanta warning amada pidana hatkiba karigino karamba community na irang asi thoganana ba thorang tawbano hangli National Media Kiana Santan Security Force na fongdokiba owafum kya thamkre owafum singatuda maitegi arambai tengolna kuki jo miyam da attack tawi haikre kuki jo group na di midai civilian da target tawde hana fongdokpa laikre hanaso IDLF ke serola sin hairi Sovereign Nation demand tawna na bagidama kuki jo na irangasi thogan bani hana se minister na maran siriba dudi midai community na kanglup amabo mutana na bohona rakpana ni hairi Miyahumdagi irang tholaki badu kuki jogi cho group da lairiba singa center ga meni fund agreement ama sign tawna gadabani maduda Manipur ge minister na santi pam da badagi irang asi se minister na thogan bani haibi yai kuki jona de thogan phaleite haire Serolasan hai se minister na pangthokliba War on Drugs Indian Forest Act 1927 implement tawwa masong illegal immigrant ge wafam asidi kuki jo miyam amadi masina khundariba mafam sinda target tawbani kuki jo community ki maikaidagidi chumnagi protest tawba khaktani maidegi khulai paipa arambai tengol amasung bitai lifun na violence ki thawdogasi thoganana pa thorang torpani masina marum oraga tampaki lamda kuki jo ki miyoi chamram sikibani IDLF na central government demand tawribadi kuki jo community ase maidei singdagi tokhaina thambiyo
Kanglup amabu aranbu ina uhanba government asla kuki jona yaba ngamloi haibasini hairi. Maragasta kuki NP Manipur ki Publicity Secretary Jangkolun Haukim na thokpa Cherol Manasu Manipur ki Minister N Biren Singh na ikui kuidana National Paper Times of India da phongthokiba wafam adu yaning de hairi. Thokliba hirang asi kuki jo community na thoganana thorang tawba leide Maidai ki organization Arambai Tiangol amasung Maidai lifun akaknaba Kanglup amaki mathakda chathaba lani. Kuki jo community ne Maidai sina chathakba thawong asi yaning dabadagi constitution ki provision amagi makhada separate administration asi demand tawbani hairi. Maragasida sakhang dabasina faru robot trailer driver mari gudagi police na kalhaure masakang daba miyoi kharana faraga pokhiba PSED ki pipe puraka lakpa mayang trailer truck driver mari DIGRS 1 and Herozit mitai amasung Imphal SDC ki SP Dr. Is Ebom Chandalusingba police team amanangasi asoy angam yaudana kalhaure police gi fangpa pawn hai ngasi nungthil pung ahum makharom taw matamda faknung awang lekai de leba public health engineering department ki pipe sing thamba Godown number trailer truck taruk pipe thabalaki trailer truck taruk adudagi pipe sing adu thadana bo honaringai ikoven amata lakpa masakhang daba mioi marina driver taruk adugi manungda mari faraga puraga satkibani hari driver mari adu sakhang daba sing aduna faki be bauhek phangbaga DIG range 1 and Herozit SP Imphal is the soibam ebom cha jauna police ki team singna mioi sing adugi khongkol liki sakhang daba sing aduna chalam bai ai hana sing daba lambi singda khongkol libada ngasi numidang pung mapan makharum taba matamda Gauranagar manakta sakhang daba sing aduna driver mari ado police ubadagi thadok lamlaga chen khibani driver sing adu police na lokhulaba matung da makhoi makhatawa medical checkup dawkhre hairi nakala maromdana Susanpur district ki Saljang khulda operation chathabada nongmai chabunama phare Security force na hauki bapung kungamari da Susanpur district ki manung chanba Indo Myanmar border dai Saljang village ta operation chathabada suspension of operation show group ta yaudaba chinkuki liberation army CGLA ki kedarani amasung nongbai chabun ama phagat pangamkhre police control room da thokiba zerhul amaki matungina kedarani asidagi phagalaba nongbai chabun adugi manungda inchas rifle ani MQ assault rifle ama AK47 rifle ama M16 rifle ama amasung telescope yawa sniper rifle ama yauri hariba nongbai tarugasi nataba kapa yariba nongbai maru samaga sukna mapansu yauri Nongmai maru sing adugi manungda 7.62 mm gi ball animation 48 inches ball gi animation yang haiga tariat 7.62 mm gi silver ball animation mari su yauri power sin hai binocular ama radio set mari amasung radio set charge ama of yam kani kg ani makhai su makhoi ani dagi fagat ke Manipur police ki serolas na makhatan hai makhoi ani dagi sel oina lupa Lakmari lising marfu gataruk camanga phagat pangamki mafam aduda natna Imphal West East Kaksing district ki mafam kharada so operation zadaki drug case tas enaba kugi ama bel lawada lenga ki employee saduna security piramba mitai mag pangalani fare Mamang sahi lising ani kun gani thoi ki December thada Morepi is na illegal drug singa kona na fakiba kuki nova ama bomari lenava court ki bel lawada lenga ki employee sing saduna semjin sajinba documents in court official laga bel bonda COD oiramba midai pangal ani police na fare More PS na illegal drugs singa kona na fakiba kuki nova aduki mameng Lekosan Kepian Kawi Makpo cases siga mari lena na jail da thamlak tringai ki serakda magi maikeda ki cases da ki bel pibina na palampen court complex da leriba special court NDN PS Manipur da prayer tawrakibani magi prayer aduki matungina court na bel matter asi khanana bagi dama criminal miscellaneous bel case number 159 of 2023 lawkhat kibani aduga Bell matter khanana ba case asigi hearing chatarba matungda haukiba July kunga mathoi lisingani kulhumdoida court asina pikhiba order amagi matungina Leskoson Kepianda default bell pikibani Atumanamak illegal drugs sing phagat bagi case da accused oriba mioi sibo court na bell piraba matungda mahaki bell bonda MC Rashid Ahmad MD Rashid Ahmad amasung MD Farid Khan kawba mioi ani khakna makoi animak Manipur lenga ki employee singi haiduna samjin sajinba documents sing sinaraga security sing oiram khibani Makoi ani ki manungda MD Rashid Ahmad na mahak EIN 093651 ki makhada pion oina thabak tawri haraga MD Farid Khan EIN 043621 ki makhada deputy commissioner technopal ki office da driver oibani hajilambani Adumanama court ki maikeda ki makhoi ni na let kosin Kepian ki bel bond security oibagi dama court da submit darong ki ba identity card amasung salary certificate na jing basing court asig staff sing na verification tawrubada aran ba amasung samjin sajin ba documents sing oram ki bani hari Kona tawdu kasi thengna rapadagi ngasi koda sigi
Seris Dadar and Dhanachandrana complainant oidana makhoi negi madakta lambel VS ki osida report ama phal tawgibani loinana makhoi nin asigumba thawng sing chatharapmagi damak IPC section 465 468 471 amasung 473 ki makada action lokot biu hajakibani complaint asigi matungina makhoi ani police na faraga makhoi ki custody da thamkhre haying mari lenaba court of photokani hairi kugi nupi sing ahing jarik lingai da nongmai kapsilamle kangpokpi da khongjang jangsin khre Kangpokpi bazarda nubidang jarik tuna leivi nufi singda Dimapur tamna lakpa kar amatagi masakhang daba miyoi kharana nomai kapsilamle thawung adu ba yaning daba phongdok tuna nufi sina khongjang jangsin khre Bawasina hai ahukibu October taraga turuki nubidang pung taret taba matamda National Highway 2 da Dimapur tamna silver masugi kar mat lakpa masakhang daba kulai vaiba miyoi kharana nomai round khara kapsilamlaka mafam adu thadolaga sakhi Thaudok adugi matang da gasi fawbada kanagumba lupna thakana miyoi amatana nongmai kapsilambagi thaudok adugi matang da claim torokpa leitri thaudok aduda senariva driver thaudok aduda senna basingna October kun phawbagi manungda Kangpokpi town committee da sangjaraknaba social media gi khudang da khangan khipa leikre thaudok adu khamari leithana ngasi fawba kana amatana sangdorakda badagi masing jamlaba nupisna National Highway 2 da thoraktuna khongjang jangchen khre loinana Nubisina nongmai kapsilambagi thawung adubo akan bamongda yaning daba phongdokre khongjang jangchen kibasing aduna nongmai kapsinbagi thawung yaning de aikhoi nongmai maru farm de aikhoi tokhaiba lengak pami abani singpo kholau kaya lauki Kangpokpi Women Welfare Organization ki luching bi boysong ahokim nai Manipur May ahom dagi hauduna mai sakli adubo laibak thibadi Prime Minister tumit leiri amasung Chief Minister na karigumba amata tawdana leiri Maduna maram oraga kuki jo nupis na masagi lam amasung miyam kantuna luidana kuki jo miyam ga wari sanaduna athubada waroisin purakna na pungning singchinduna lagli luidana Kangpokpi town da nupis na numidang wakat mipam pangtuktuna lakpani aduba laibak thibadi October taraga taruki numidang waramda masakhang daba miyoi kharana kada laklaga nomai round kaya kapsilam khibani loinana karadu thawraga chen khibani local bodies na kaya haijarabasu thawung adu chatharam lipa miyoi sina ngasi fawada sangjarakpa leitri Maduna maram oraga ngasi ke khongjang ngasi chatharakpani Manipur hausi leiriba phibam masida kuki jo miyam kham thengna awapa mayuk nari loinana asiguma miyoi bagi minungsi yaudaba thawung ngasi makhatana tokan ba pamdre nomai kapset bagi thawdok atuda chenari besingna athubada sangjarakadabani haike Midai singbo mureda hanjinduna lehendri fawwa kaksing lamkhaida ngamkhai ngakpa gi thabak sathagani Haugiba sahi asigi me ahomdagi hauduna kuki singna midai sinda landarakliwa Satharkli balan asida moreda leiba mitai singi jung kai dukan singba kaya mai thadok pikibadagi mathawai ingna balan jelaktuna tongan ba relief camp singda sangjafam lawduna leiriba moregi mitai singba moreda amuk hanjinduna tangdu laitana lehendriba fawwa kaksingi miyamda kaksing lamkhaida sathariba ngamkhai apagi thabak makhatana sathagi gani hada langsai thauna kaksingi convener Rajiv Khedri mayumna fangdorakle wafam masing asi kaksing lamkhaida pawmin singgo unawa amada Rajiv Khedri na fangdokibaga loinana ngasi fawwa morida kuki singna mai thadok pikraba midai gi jom singda hanjinduna leiba ngamdre masida sunatuna morida thajin khibe state force fawwa kuki gi nupi angang singna thatuna thambadagi more town jausin bangamdana leire morida state security force samanga chatruki matakta thamdri fawwa morida gi lanjela khiba midai sing hanjinduna leiba gi oithokpa leite maramasna athubada state lekangna amadi mari leina pasna morida state security force sing thambiu han apel dauke Nagaland ki Deputy Chief Minister na Zeli Yarong Frog ki miyoi sing amotoy na funsina na ba apel daw kre. Nagaland lenga ki Deputy Chief Minister Dr. Zeli Yang na Assam Manipur amasung Nagaland dalay riba Zeli Yang Rong Frog ki miyoi sing amotoy na funsin na konjel manana iho sangsina na ba apel daw kre. Tawang wasina Nagaland na masung Manipur da tongan-tongan na lainagraba organization sing amuk hanap punsin bada matingoy gani. Tongan-tongan na kaibong-kaibong lainagiba asina maram urag apon bagi hoiva Tabag thoram ama paikhalakpada kodong chandri haiba owafam phangdoke New Delhi da pangthokba Zeli Yangrong midda wangang badam hakna wafam asi phangdokibani British ki matamda khusem gi oba boundary kaya khaidoktuna Zeli Yangrong miyam gi marakta tokai lehen khibani British ki thawong sing aduda pendabadagi legendary figure sing haibo jadong nang amasong Rani Gadin yuna Zeli Yangrong punsinana ba amasong ningtambagi iho sangsinda mapunsi kathokebani ana phangdoke Zemi liyangmai amasung orongmai ariba masin manau humasi imung amata dagi haurakibani aduba makhoigi aningba apambagi mayokta tokai na lainahan kibani matamamata masin manau sing ueriba furup sing asi punna hingbinaba amasung imung manung amato oibagi wakalonda nungsina laiminarame
British singna proof sing asigi lamda nampuda jangchelaktu tokai tokai na khaidok lamba matam adugi mamang da dinga sigi asumna tongan ba fruit oina leiram di haiki British na India da tok ton sarkhaba matung da boundary sing nampuda demarcation chataduna state ahum thona khaidora kibani haiki Maramasana zeli yanong gi bihamna amato ina punsin dana mahausa da gi leijarakliba masin mana oiba fruit ahum asigi culture mafangkal hena kan khat anana ba masong Kangluk amatu oina saukot mai gaida sangsin na bu honaminasi anasu zeli yang na phongdoki Mangna zeli yang rong students union Delhi ZSUD amasong zeli yang rong welfare association Delhi ZWADR belubani asina zeli yang rong miam gi oiba grievance cell amling khat anaba marwena Delhi dam haitam liba natragana thabak tawdun leiban harol singidamak asigumba cell ama hangdok piu anus mahagna appeal tawki grievance cell amling khat Pada zeli yang rong isi isal sing amadi isin linaw kudimak ta matam chana justice pangan bada kudong sahan gani. Racial discrimination ki thawong molestation injustice ki thawong sing ki may ukta tiang na bada su thawong asin hena kudong sahan gani haiki. Manipur ki mari yaw na Mumbai dagi nupi masa mapan polis na gangre. Mumbai ki Andheri nagarda spa shelter amagi mingda salaiba awang pathaki sex racket ama polis na thugay bang amki bagaloy na. Manipur dagi mari jaw na nupi mapan kangre spa dugi manager fagat kre polis na kanbang amkraba nupi masa mapan adugi manungda mari di Manipur dagi ni atay na Mizoram dagi ani Meghalaya dagi ama Kolkata dagi ama masong Lucknow dagi amani revival wellness aina mington ba spa du spani habiki marumda awang patha ke sex racket adu satabagi pau fang badagi mobile police ki crime branch ke social service branch na sataba Reda mada spa adu magdadagi nupi masa mapan adu kanbangam ki pagaloy na manager so phagat bangam ki manager adu ki maming Sandrakant Alice Bandi kawe magwa faraga kota fotok laba matung da police custody da arimal lau thagre spa adu ki mapu di sien ki bana police na tongan ba mafam sida magwa fana da bakoi thiri mafu adu ki maming Atul Divar kawe police na hai Andheri West Mahada area da leba revival wellness ta sataba reda manager fa bagaloy na en moral oi bathabak sing sinaram banabi masa mapan kan bangam gre spa dugi mafu sen kibagaloy na thabagas da masak nai ba miu sing yarom bayai spa dugi mafu Atul Diwar leitingai ki matamda spa du yengsin bagi thabak maki manau hardest Diwar kawwa amani yengsili haiba police na khang bangam ki bagaloy na police na IPC ki section sing 370 clause 3 amasong 34 amadi en moral business ki section sing 34 amasong 5 ki makata case ama arrest daure hairi Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yang beriba punama padaga jari channel asina domda kana badi subscribe tawi business subscribe tawi romoloinana like and share to sukawi kanuk namakpo amaghana thagajari